ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯌꯪ ꯃꯥꯏꯟꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯕꯨꯡ 12ꯒꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯒ ꯃꯍꯥꯔꯥꯅꯤ ꯑꯃꯒ ꯃꯆꯥ 12ꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥ 12ꯗꯨ ꯅꯨꯄꯥ ꯂꯣꯏꯅ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯔꯥꯅꯤ, ꯅꯪꯅ ꯄꯣꯛꯂꯛꯀꯗꯕ 12 ꯁꯨꯕ ꯅꯆꯥꯗꯨ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯏꯆꯥꯅꯨꯄꯥ 12ꯁꯤ ꯍꯥꯠꯀꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯕꯥꯛꯁꯤ ꯏꯆꯥꯅꯨꯄꯤꯗꯨꯒꯤ ꯑꯣꯏꯒꯅꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯀꯨ 12 ꯆꯜꯍꯜꯂꯝꯃꯤ꯫ ꯀꯨ ꯃꯅꯨꯡꯗꯨꯗ ꯃꯣꯟ ꯑꯃꯃꯝꯁꯨ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯀꯨꯁꯤꯡꯗꯨ ꯀꯥ ꯑꯃꯗ ꯁꯣ ꯂꯣꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯗꯨꯒꯤ ꯁꯣꯗꯨꯅ ꯃꯍꯥꯔꯥꯅꯤꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯃꯍꯥꯔꯥꯅꯤꯗ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤꯗꯨꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ, ꯃꯥꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯕꯦꯟꯖꯥꯃꯤꯟ ꯂꯥꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯊꯋꯥꯏ ꯑꯗꯨ ꯋꯥꯅ ꯂꯩꯕꯗꯤ? ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯇꯣꯝꯕ, ꯑꯩ ꯃꯔꯝꯗꯨ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯗꯨ ꯍꯥꯏꯔꯕꯁꯨ ꯃꯃꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯀꯨ ꯊꯝꯂꯤꯕ ꯀꯥꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯆꯥꯅꯨꯄꯥꯗꯨꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 12ꯒꯤ ꯀꯨꯗꯨ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯑꯇꯣꯝꯕ, ꯌꯦꯡꯉꯨꯇꯨ, ꯀꯨꯁꯤꯡꯁꯦ ꯅꯄꯥꯅ ꯅꯪ ꯑꯃꯗꯤ ꯅꯌꯥꯝꯕ 12ꯒꯤ ꯁꯦꯝꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯛꯂꯕꯗꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯂꯣꯏꯅ ꯍꯥꯠꯇꯨꯅ ꯀꯨꯁꯤꯗ ꯍꯥꯞꯇꯨꯅ ꯐꯨꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯃꯥꯗꯨ ꯀꯞꯇꯨꯅ ꯂꯩꯕꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯁꯤꯔꯣꯏꯌꯦ, ꯑꯩꯈꯣꯏ ꯀꯟꯖꯅꯕ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯒꯦ꯫ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯌꯥꯝꯕ 12ꯒ ꯎꯃꯪꯗ ꯆꯠꯈ꯭ꯔꯣ, ꯑꯗꯨꯒ ꯎꯃꯪꯗꯨꯗ ꯍꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯎꯗꯨꯗ ꯀꯥꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯌꯦꯡꯂꯛꯎ꯫ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯕꯗꯤ ꯀꯣꯅꯨꯡꯒꯤ ꯇꯋꯥꯔ ꯑꯁꯤꯗ ꯑꯉꯧꯕ ꯐꯤꯔꯥꯜ ꯑꯃ ꯆꯤꯡꯈꯠꯂꯛꯀꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯎ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯕꯗꯤ ꯑꯉꯥꯡꯕ ꯐꯤꯔꯥꯜ ꯑꯃ ꯆꯤꯡꯈꯠꯂꯛꯀꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯈꯣꯏ ꯃꯐꯝꯗꯨꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ꯫ ꯏꯁꯣꯔꯅ ꯅꯈꯣꯏꯕꯨ ꯊꯧꯖꯥꯟꯕꯤꯁꯅꯨ, ꯅꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯁꯅꯨ꯫ ꯑꯍꯤꯡ ꯈꯨꯗꯤꯡ ꯅꯈꯣꯏꯒꯤꯗꯃꯛ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯒꯦ꯫ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝꯗꯅ ꯅꯈꯣꯏꯕꯨ ꯁꯥꯅ ꯊꯝꯅꯕ, ꯑꯗꯨꯒ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯗꯅ ꯅꯈꯣꯏꯕꯨ ꯏꯪꯅ ꯊꯝꯅꯕ ꯏꯁꯣꯔꯗ ꯊꯧꯅꯤꯖꯒꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯕꯣꯔ ꯄꯤꯔꯒ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨ ꯎꯃꯪꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ 12 ꯑꯗꯨꯗꯤ ꯄꯥꯂꯤ ꯅꯥꯏꯅꯗꯨꯅ ꯎꯃꯪꯗꯨꯗ ꯍꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯎꯌꯨꯡ ꯄꯥꯝꯕꯤꯗ ꯀꯥꯗꯨꯅ ꯀꯣꯅꯨꯡꯒꯤ ꯇꯋꯥꯔ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ 11 ꯍꯧꯈꯤꯗꯨꯅ ꯕꯦꯟꯖꯥꯃꯤꯟꯒꯤ ꯄꯥꯂꯤ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯒꯤ ꯇꯋꯥꯔ ꯑꯗꯨꯗ ꯑꯉꯥꯡꯕ ꯐꯤꯔꯥꯜ ꯑꯃ ꯆꯤꯡꯈꯠꯂꯛꯄ ꯎꯔꯝꯃꯤ꯫ ꯄꯥꯎꯗꯨ ꯃꯌꯥꯝꯕ 12ꯗ ꯇꯝꯂꯝꯃꯤ꯫ ꯃꯌꯥꯝꯕꯁꯤꯡꯗꯨꯅ ꯄꯥꯎꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯦꯛ ꯎꯕ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯎꯃꯪꯗꯨꯗ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯛꯄ ꯎꯃꯪꯗꯨꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯂꯩꯔꯁꯤ꯫ ꯕꯦꯟꯖꯥꯃꯤꯟ, ꯅꯪꯅ ꯑꯩꯈꯣই ꯃꯌꯥꯝꯗꯒꯤ ꯑꯇꯣꯝꯕꯅꯤ, ꯅꯁꯥꯁꯨ ꯈꯔ ꯁꯣꯜꯂꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪꯗꯤ ꯌꯨꯝꯁꯤ ꯁꯪꯗꯨꯅ ꯂꯩꯔꯣ, ꯑꯩꯈꯣꯏꯅ ꯆꯥꯅꯕ ꯊꯤꯕ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯕꯦꯟꯖꯥꯃꯤꯟꯅ ꯌꯨꯝ ꯁꯪꯗꯨꯅ ꯂꯩꯍꯧꯔꯒ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯖꯤ, ꯂꯝꯑꯣꯛ, ꯁꯑꯣꯝ ꯑꯃꯗꯤ ꯎꯆꯦꯛꯅꯆꯤꯡꯕ ꯀꯌꯥ ꯐꯥꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯂꯒ ꯕꯦꯟꯖꯥꯃꯤꯟꯅ ꯃꯈꯣꯏꯁꯤꯡꯗꯨ ꯆꯥꯅꯕ ꯊꯣꯡ ꯊꯥꯛꯇꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯨ ꯀꯣꯛꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯎꯃꯪꯗꯨꯗ ꯆꯍꯤ 10 ꯂꯩꯔꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯄꯣꯛꯄ ꯃꯈꯣꯏꯒꯤ ꯃꯆꯟꯅꯨꯄꯤꯗꯨ ꯆꯥꯎꯔꯛꯂꯦ꯫ ꯃꯁꯛꯁꯨ ꯐꯖꯔꯦ, ꯃꯕꯨꯛꯁꯨ ꯐꯔꯦ, ꯃꯔꯥꯏꯕꯛꯇ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯁꯨ ꯊꯣꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯐꯤ ꯁꯨꯔꯤꯉꯩꯗ ꯐꯤ ꯃꯔꯛꯇ
ꯅꯨꯄꯥꯒꯤ ꯐꯨꯔꯤꯠ 12 ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯍꯪꯂꯝꯃꯤ, "ꯏꯃꯥ, ꯐꯨꯔꯤꯠ 12 ꯁꯤꯗꯤ ꯀꯅꯥꯒꯤꯅꯣ? ꯃꯁꯤꯗꯤ ꯏꯄꯥꯒꯤ ꯑꯣꯏꯕꯁꯨ ꯌꯥꯝꯅ ꯄꯤꯛꯃꯜꯂꯤ." ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯊꯃꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯤ, ꯐꯨꯔꯤꯠꯁꯤꯡꯗꯣ ꯅꯕꯨꯡ 12ꯒꯤꯅꯤ." ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯒ ꯑꯩꯒꯤ ꯏꯕꯨꯡ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ? ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯇꯥꯗꯦ." ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯈꯪꯗꯦ. ꯏꯁꯣꯔ ꯈꯛꯇꯅ ꯈꯪꯂꯝꯒꯅꯤ. ꯃꯈꯣꯏ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯒꯅꯤ." ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗꯨ ꯃꯕꯨꯡ 8ꯀꯤ ꯀꯨꯗꯨꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯄꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯨ, ꯀꯨꯁꯤꯡꯁꯦ ꯅꯕꯨꯡ 12ꯒꯤꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯅꯍꯥꯛ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯆꯦꯟꯈ꯭ꯔꯦ." ꯑꯁꯨꯝꯅ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯀꯞꯀꯅꯨ. ꯑꯩꯅ ꯆꯠꯇꯨꯅ ꯏꯕꯨꯡꯁꯤꯡꯗꯣ ꯊꯤꯔꯨꯒꯦ." ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯕꯨꯡ 12ꯒꯤ ꯐꯨꯔꯤꯠꯇꯨ ꯄꯨꯔꯒ ꯎꯃꯪꯗ ꯃꯕꯨꯡꯁꯤꯡ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯠꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯌꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯂꯨꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ, "ꯅꯍꯥꯛ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ?" ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡꯗꯨꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ꯫ ꯃꯕꯨꯡꯗꯨꯗꯤ ꯃꯍꯥꯛꯀꯤ ꯐꯖꯕ, ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯛꯄ ꯑꯃꯗꯤ ꯃꯔꯥꯏꯕꯛꯇ ꯊꯋꯥꯟꯃꯤꯆꯥꯛ ꯊꯣꯛꯄꯗꯨꯗ ꯉꯛꯂꯝꯃꯤ꯫ ꯃꯆꯟꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ. ꯑꯩꯒꯤ ꯏꯕꯨꯡ 12ꯕꯨ ꯊꯤꯔꯛꯂꯤꯕꯅꯤ. ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯏꯕꯨꯡꯁꯤꯡ ꯑꯗꯨꯕꯨ ꯊꯤꯈꯤꯒꯅꯤ." ꯃꯗꯨ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯃꯕꯨꯡ 12ꯒꯤ ꯐꯨꯔꯤꯠꯇꯨ ꯎꯠꯂꯝꯃꯤ꯫ ꯕꯦꯟꯖꯥꯃꯤꯟꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯟ, ꯑꯩ ꯅꯪꯒꯤ ꯅꯕꯨꯡ ꯑꯇꯣꯝꯕ ꯕꯦꯟꯖꯥꯃꯤꯟꯅꯤ." ꯃꯗꯨ ꯇꯥꯕꯗ ꯃꯆꯟ ꯑꯗꯨ ꯅꯨꯡꯉꯥꯏꯕꯒꯤ ꯀꯞꯂꯝꯃꯤ꯫ ꯕꯦꯟꯖꯥꯃꯤꯟꯁꯨ ꯅꯨꯡꯉꯥꯏꯕꯒꯤ ꯀꯞꯂꯝꯃꯤ꯫ ꯕꯦꯟꯖꯥꯃꯤꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯟ, ꯑꯗꯨꯕꯨ ꯈꯨꯗꯣꯡ ꯊꯤꯒꯗꯕ ꯑꯃꯗꯤ ꯂꯩꯔꯦꯅꯦ꯫ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯅ ꯎꯕ ꯅꯨꯄꯤ ꯃꯆꯥ ꯈꯨꯗꯤꯡꯃꯛ ꯍꯥꯠꯁꯤ. ꯅꯨꯄꯤ ꯃꯆꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯇꯥꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯅꯈ꯭ꯔꯦ." ꯃꯆꯟ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯕꯨꯡ, ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯀꯔꯤꯁꯨ ꯆꯤꯡꯅꯗꯦ. ꯑꯩ ꯏꯁꯥꯅ ꯌꯥꯅ ꯁꯤꯒꯅꯤ." ꯃꯕꯨꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯟ, ꯃꯗꯨ ꯌꯥꯗꯦ. ꯅꯍꯥꯛ ꯁꯤꯕ ꯌꯥꯗꯦ. ꯏꯌꯥꯝꯕ 12ꯗꯨ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯇꯞ ꯃꯅꯨꯡ ꯑꯁꯤꯗ ꯂꯣꯠꯂꯨ. ꯃꯈꯣꯏ ꯂꯥꯛꯂꯒ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯅꯕ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ." ꯃꯆꯟ ꯑꯗꯨ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯕꯗꯨ ꯏꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯒ ꯃꯕꯨꯡ 12 ꯑꯗꯨ ꯁꯥ ꯇꯥꯟꯕ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩꯗ ꯃꯅꯥꯎ ꯑꯇꯣꯝꯕꯗ ꯍꯪꯂꯝꯃꯤ, "ꯕꯦꯟꯖꯥꯃꯤꯟ, ꯀꯔꯤ ꯄꯥꯎ ꯂꯩꯔꯦ?" ꯃꯅꯥꯎ ꯑꯇꯣꯝꯕꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯤꯕꯔꯣ?" ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯕꯦꯟꯖꯥꯃꯤꯟꯅ ꯃꯈꯥ ꯇꯥꯔꯝꯃꯤ, "ꯅꯈꯣꯏꯅ ꯎꯃꯪꯗ ꯂꯩꯕꯅꯤ, ꯑꯩꯅ ꯌꯨꯝꯗ ꯂꯩꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯅꯣꯏꯗꯒꯤ ꯈꯪꯕ ꯈꯔ ꯍꯦꯜꯂꯤ." ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯣꯗꯅ?" ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯅꯨꯄꯤ ꯃꯆा ꯑꯃ ꯎꯕꯗ ꯍꯥꯠꯂꯣꯏ ꯍꯥꯏꯅ ꯍꯥꯟꯅ ꯋꯥꯁꯛꯎ." ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ, ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥꯗꯨ ꯍꯥꯠꯂꯣꯏ, ꯃꯥꯕꯨ ꯀꯟꯕꯤꯒꯅꯤ. ꯑꯗꯣ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ ꯍꯥꯏꯌꯨ." ꯑꯗꯨꯗꯒꯤ ꯕꯦꯟꯖꯥꯃꯤꯟꯅ ꯇꯞꯇꯨꯗꯒꯤ ꯃꯈꯨꯝꯗꯨ ꯍꯥꯡꯇꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯆꯟꯗꯨ ꯁꯤꯗ ꯂꯩꯔꯤ." ꯃꯆꯟꯅꯨꯄꯤꯗꯨ ꯇꯞꯇꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯃꯗꯤ ꯃꯔꯥꯏꯕꯛꯇ ꯊꯋꯥꯟꯃꯤꯆꯥꯛ ꯊꯣꯛꯄꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯆꯟ ꯑꯗꯨꯅ ꯕꯦꯟꯖꯥꯃꯤꯟꯒ ꯌꯨꯝꯗ ꯂꯩꯗꯨꯅ ꯃꯕꯨꯡꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯕꯨꯡ 12 ꯑꯗꯨꯅ ꯁꯥ ꯇꯥꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥ ꯎꯆꯦꯛ ꯎꯍꯩ ꯋꯥꯍꯩ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯕꯦꯟꯖꯥꯃꯤꯟ ꯑꯃꯗꯤ ꯃꯆꯟ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄꯁꯤꯡꯗꯨ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯆꯟ ꯑꯗꯨꯅ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯅꯤꯡꯊꯤꯖꯅ ꯊꯝꯂꯝꯃꯤ꯫ ꯃꯕꯨꯡꯁꯤꯡꯒꯤ ꯐꯃꯨꯡꯁꯤꯡꯗꯨꯁꯨ ꯅꯤꯡꯊꯤꯖꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯕꯨꯡꯁꯤꯡꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯕꯨꯡꯁꯤꯡ ꯑꯗꯨ ꯁꯥ ꯇꯥꯟꯕ ꯆꯠꯍꯟꯗꯅ
makhoi nungaina cha thaktuna lairami makhoina lairiba khangpoksang adugi manakta leikol ama lairami leikol aduda tharo tarani thoi satuna lairami machan aduna mabung singda khudol tamnaba tharo tarani thoi du heklami tharo sing adu mabung tarani thoi du da amamam piduna makhoi bu nungai hange khalami adubu mahangna tharo tarani thoi du hek paga mabung tarani thoi du kwak onduna umang du dagi pairaga chatkirami aduga khangpoksang amadi leikol du sumang khirami tasengbadi mafam du jadu haiba mi amagi oirami haujikti Rajkumari du umang du da mathanta ngaide mahangna koina leiduna yenglakpada hanubi ama leptuna leiramba thengnarami hanubi aduna mangonda hairaklami ichanupi nahakpu kari tawrurabage nahangna leikol du da satpa tharo tarani thoidubu kari gi hekluribano makhoi du nahaki nabung singninne haujikti makhoi kwak onduna paiduna chatkhredo Rajkumari aduna kaplaga haraklami makhoi bu amuk hanna halakpa yararoidro hanubi aduna haraklami madu thajade adubu lambi amadi lei madudi nangna pangthokpa ngamgadaba mande nahak chahi taret wa amatta ngangba yade nokpasu yade chahi taret thagadaba pung amakhak watlingaida wa nganglurabasu nahakki wahaiduna nabung sing adubu hatkadoribani Rajkumari adudi magi thamoida haijarami aina aigi ibung singba soidana kangani adudagi mahak awangba uthak amada kaduna tongduna leirami wa amata nganglamde tanjaduda ningthau ama mafamduda sa tanba laklami mahaka lakminnaba huiduna Rajkumari aduna tongduna leiriba u pambidugi makhongda changlaga kanna khongba horaklami maduda ningthaudusu udugi makhongda laklami mahakti Rajkumari adugi phajaba amadi maraibakta thawan michak thokpaduda Rajkumari adubu kauraga magi nupi oibinaba hairami adubu Rajkumari adudi karisu khumlamde mangakti nomlami ningthauduna ududa karaga Rajkumari adubu ududagi lauthabirami aduga magi sagolda hapkatuna konungda puraga chatkirami konungda ningthaududi Rajkumari aduga yamna sauna luhonglami adubu Rajkumari adudi wa amatta su hairamde noksu noklamde makhoi chahi khara nungaina leiraba matungda ningthaugi mamaduna Rajkumari adugi maramda phattaba ngangba horaklami mamadudi tasengna afaba nupidi oiramde mahangna ningthaududa hairami ichanupa nangna purakliba nupi sidi karisu leitaba chakni bini kanana khangbano mana aronba lalong ama silambasu mahak wa ngangdrabsu noktrabasu mahak amuktang di noklamgani adubu noktaba nupidudi mabukta phattaba wakhal purabani ningthaudu mamana hairibaduda thajaramde adubu mamana Rajkumari adugi maramda phattaba hanjin haibadagi ningthauduna Rajkumari adubu sibagi dandi pirage khalami konungduda Rajkumari adubu hatnaba achauba maijau ama haurami ningthaududi thongnau manakta leiduna magi nupi dubu mapi tana yengjarami maramdi mahangna magi nupi Rajkumari adubudi yamna nungsijabani adubu maiduna Rajkumari adugi phizolda hek maiwairakpaga chahi taretu mapung pharami khanghaudana makhol ama taraklami mabung tarani thoina onba kwak tarani thoidu paitharaklami konungi leimaidu hek thengbaga kwak singdu mabung tarani thoidu oiraklami mabung sing aduna maidu muthatlami machan adubu thadoktuna chena konbirami adudagi machan aduna ningthauda mahangna noktaba wa ngangdabagi maramdu hairami ningthaudu magi nupidu maral leite khangbaduda yamna haraujarami makhoi sidri phauba nungaina leikhirami aduga ningthaugi mamaduna wayel sangda puthoklami mahakpu thau asabada thadaduna sibagi dandi pikhirami wari asi matang sida loisinjare wari asi libada soikiba yaurabasu tabiriba pumnamakna ngakpinaba nolukna haijari